ꯄꯥꯝꯒꯗꯕ Masi akhona laksariba si kangai pak donation group haiba adonga WhatsApp group amadagini akhoi office na kwa kethelni akhoi moto na mayam amata oina pullaga awa ana taraba singbu tengbang biraga anaw wanu si channel leiba kunai masemi si habni masi akhona laksariba si sombung assembly constitution gi manung chana leiba withdrawal kunai ba adugi jaga amadani
Impact TV khutangdagi akhona thengnajagiba adugumaba handicraft oiraba moigi mama masanibu akhona nujaba laksabani Ema Pikpi amadi se Manda lema ani galona ngasi akhoi group ke members na ngamjba kharadang khudol tamduna akhoi ngasi nikuk matang warsu harau mumun nok tamduna ngahak leng na hangjagre ngasi akhona porakpa chengchak enjana pi mayam thongla hai matungda akhoi ngasi Ema Pikpi amadi se Manda lema bu chaba tawduna ngahak mayam ga punin leng ngajare masi ki matungda ra koina akhona hajaning badi Manipurgi kapinga pa oibasingna phamnaiba asigumaba fibam sukama soklaba ahal oiba ima amadi ise asibu kemta miyeng sabidaba mokai tumina thosadang lethopa si akhoi gi maikede gi amatpene phonok sari amadi akhona hajaning badi laikai asisu oriba pradhan amadi ward member khuni amasu yari makai miyeng sabiduna mating pangduna moibu afaba lambida hadi mi yama oibadi ngaiba pusinda lehinaba tapana bi haina akhoi maikede gi akhoi tawjari aina hanjaning badi tema daw na hanjarage tema akhoi ma Pikpi amadi se Manda lema ani bu tema na sana akhoi konjinyo thambiraba se akhoi group tegi na akhoi tharak phondok sari amadi kai haida no khoi haidong thangre ya ngai ba mo pokje ko se Manda lema ko apopadi lagi bra kamai taw kopi Manda gi su ma pa lai tara ami ko ini ma ni na tara lai ado moigi nu pameng ko side tegi kari maten pangakhe Amta panggil itu, maba ni si kuire sehitara ma pensiun ko ko. Bulan 1999 ada je gua. Ani mengai itu lama ni. 1899. Nanti ani nanti so di kandre ko matam ada je gua ni ba. Ada itu lama ni itu ba. Ada lagi asal lama mo nya ada na tera. Kalau memang lagi kalau film lagi karena lagi haba karena na kuli. Aduga aina hamjanba mana ko leibaki oiba phamnaiba sing habdi minister MLA mayam lei constitution asi su mayam le ngani moi ni kari mating phangba lei bai kan lagi phangba lei te hantak je ki oina ti bete gi thang matung de ti moi yum sabju ge na sa na ba ki kharang tor ko si de aduga masagi ki thagi hai tare ko thagi sa happy ra ko wa kum su mo na thanda na si ano po na lekai akhoi sarkargi oiba ki magi sarkargi maikaidagi oina Ema Pikpi amadi se Manda lema kidamakta tha khuding oina pension scheme gumba du mo pibi ga haina moida tem oida thajaba bibiramne hairi aduga lekai oiba akhoi pradhan gumba member gumba leiba mayamsidagi kai khuding chaw phangre pradhan member dagi job card gumba kai gumba hena sidona hen balite job card che dum adi matam naina dum sibi brana chana magi tam nai de ko tha mari manga gi manang da amuk solo ga su ni humni ni gi di le mayang ni bagi phangum thoko sa ga di ngam sa ga di jo ga che tha mari manga le ga mari manga ji mungda mungta kak suye ba so ni rak su ni ko suye ba sadu duga aina haijani gonna ko ima na ngasi sumane lai ba je sida leba ki phamnai be sing da kari pawdam pamni habido akhoi gi lai bo group sigi ma kai de yoina akai thabi ba Habis imana lebak miyam da kari hainin habido imana mot wakal do kai hainin da habiyo ba Kasi biyati ngayon. wala ka supirak te ba ado ngasai akhoi gi group ki isel sing na ko enjang thongduna cha enjang khar lamjara kan da ina oida pizza jagi bado aduda haubra hautabra Hawa. penbi bra Ki. pele adubu lebak miyam da nasa sing da kari pawdam haidi nasa sing ma kai da kari hainin ni habido da habiyo ba Yang ki. oi La ije. Ichaji. La ije. apa bu Apa wo? oi akhoi group sina lagi ba makai manipur gi kasin ko ya amadi akhoi na chatudaba mafam kya amada su leirangani sigumba asona na leirba mayam je adubu akhoi group asina let palaitana changsin ba konjang ma oina akhoi na mating bi pangani akhoi su yam kana lejaba group na chade akhoi na ngamjaba khara thaken aduna adubu akhoi na mating asi pangjabani impact tv gi kuthang dagi samai to na isa jin naw yu mayam laga lam to pa dagi mayam laga manipur gi kasin buya da asona na lai ba mayam mateng pangani haina thawai sang yaw na isa jin mayam lam ba ayam nungai ba thongte aduga isa jin ji to ko 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 mun ta mongol ko kon ji mai